इलिसंगनी कुनहुमदोय मेटांग अहुंगी खंग हौदना हौरखिबा कुकी अमदे मैजै अनिगी लाना इरमदम असिगी दमक्ता सेकमाइदा वासक लौब चटखिबा माइबम अविनाश अमदे निंगथौजम एंटोनिस ngasi फावबा मफम खंगदना मांगख्रबा मतुंग इलिसंगनी कुन मंगागे मार्च टांग कुनहुमदोयदा पांजिंगी महुत सिंधुना अरोइबा मथौ मंगम पांगथोख्रबा मतुंग ngasi मार्च की टांग 13 लेखिद्रबा अविनाश अमदे एंटोनी anigi mijam maikhum hangbagi thouram ama akhamgi lampakta pangthokhre maikhum hangbagi thouram aduda lamsang AC gi MLA salam rajena thamkiba wafam da inglisangani kunhumdoi gi me ahum dagi horakiba landa akhamda gi Anthony amadi Avinash ani asisu iram damngak nabagi lam damakta arambai gi wasak loba chatpada Kangla Chombi area da mangki adubu hausi fawba mafam khangkide masi yamna nuaite masi hanagi lengak na ching amadi tam animakta security singda irang laksinaba honaramdabadi thokliba irang adu thoklamdaba yai asigumba irang thokpa asidi lengak na matam chana thabak paikhat hogba asina ayam paikhat hogdabana ayamba thokibani haiba wafam su thamki